Lakhipuronline puthokchaba January ki tang 19 thangje numit ki Khomjinba Pao tabirasi. Ahanbada maroiba Pao Nongmagi oiba khongchatta Chief Minister Dr. Himanta Biswa Sharma Silchar da thunglakre. Silchar Medical da Cat Lab amasung Hostel sangakre. Chief Minister na Assam University Silchar ki Foundation Day ki thoram da saruk yaraduna University asigi chakot thorangi tamak rupa crore kunmanga piragani haina lauthoklamkre. Assam Soccer Futsal Association Headquarter Lakhipur ki Executive Committee ki mifam pangthoktuna wafam kayamarong khananina khre. Miyam ki damag yengduna jiribam da COVID test tawriba sigi mamal khara hanthabinaba mari lainaba authorities singda azuka ki maige dagi appeal tawrakli. Handak chahi asidasu Manipur gi ukal gi mateng lauduna Agartala Auli gi ibudau pakhang bagi lai harau bagi thoram hokre. North East Zone Cultural Center na Young Talented Artist Award yenthokre amasung Assam da miyoi lising taruk chanipan marfutrat ki masada COVID ki anuba case thengnakre. Positive oibagi chang chada 39.3 oiri. Haujik mapung oiba pau tabirase. Matam kuinagi mamangdagi Barak Tampak ki miyam nangai naraklaba Silchar Medical College Hospital ki Department of Cardiology da semgatpa Cat Lab Chief Minister Dr. Himanta Biswa Sharma na ngarang miyam da kusinakre. Nongmagi oiba khongchatta Silchar da thunglakiba CM na lupa crore manga ga lakh 38 sangna saba lab asi cardiac patient singi thodokna kanaba oiragani. Angioplasty na chingba tobagi khudongchaba lairagani haina mahakna phongdokhi. Hospital asida matam chuppagi oina neurosurgeon amasu lairagani haina mahakna makhata na phongdoklamki. Matungda Chief Minister na Silchar Medical College Hospital ki Resident Dr. Singi damak lupa crore taret lakh manga changna saba loiselaba hostel amasu sangaki. Lagliba chahi asigi manungda dental college sabagi thabaksu paikhatlagani haiki. Matungda paumi singda wangangbada CM na hai haujik rajya sida COVID ki phibam hengalakpa thengnare adubo COVID ki anuba variant Omicron asidi thodokna sathiba natte hairaduna haujik maki oinadi lainga ki maige dagi anuba SOP puthokpagi wafam leitri haiki. 28 ta neurosurgery operation korisile. Aji amar cat lab ahile aru pray anumanik 5 koti toka kharas kori Silchar Medical College cat lab স্থাপন করা হল কার্ডিওলজি ডক্টর এজনো ইয়াত থাকিব দেখেতে এনজিওপ্লাস্টিৰ পৰা এনজিওগ্ৰামৰ পৰা গুটেইবোৰ প্ৰচিডিউৰ কৰিব পাৰিব মই ভাবো যে বৰাক উপত্যকাৰ ৰাইজৰ বাবে আজি দিনটো বহুত আনন্দৰ দিন বহুতখিনি কাম হৈছে ইয়াৰ উপৰিও Silchar Medical College চলি থকা বিশেষকৈ যিখন 500 বেডেড হস্পিটালৰ কাম চলি আছে তাকো আমি খুব সোনকালে শেষ কৰিবৰ কাৰণে এই প্ৰজেক্টটোক আমি ষ্টেট প্ৰায়োৰিটি প্ৰজেক্ট হিচাপে লৈ সোনকালে শেষ কৰিম তাৰ বিষয়ে মই আলাপ আলোচনা কৰিছো ডেন্টাল কলেজৰো মাটি আবলটন হল ডেন্টাল কলেজৰ কামো অহা বছৰ আৰম্ভ হ'ব Matungda Assam University Silchar gi kunmapan suba foundation dega mari lena na pangthokpa thoramda athoiba mithung oina saruk yakhe thoramda university asigi laboratory semgadana ba masung ate startup venture sing semgadana ba lupa crore kunmanga piragani hainasu lauthoklamke. Assam University I think we have started an auditorium that we have not completed. But over and above, I'd like to place rupees 25 crores from Assam government for the development of Assam University. So, I think you give us a plan, we will release that amount in 2 years, create hostel, create everything, create an innovation lab, everything, and we will give you 25 crores. Choice is yours, how you want to spend the money. Assam Soccer Futsal Association Headquarter Lakhipur gi Executive Committee gi mifam mangarang ayukta pangthokre mifam da association gi President Moirangthem Prajagobind na mifam mapu duga Dr. Posangmam Rajbihari na athoiba mithung oina saruk yakhi mifam asina kupna khanaraba matungda Dr. Posangmam Rajbihari retired Professor Nehru College Poilapul Chief Advisor aduga Ngangom Basanta Kumar retired Professor Oinam Biramani retired SDO PhD Irom Gauramani, retired inspector, Ngangom Niranjan, retired teacher,
ngangom baba macha social activist amasung sinam manimhon social activist bu advisor oina khankhre makha tana lagliba February thada pangthokadaba chahi 33 makhagi sub junior selection kam tournament ki matangda kupna khanane nakhi saruk yakhiba singna Assam Soccer Futsal Association asibu thawai hakchang yauna sagatuna magi wakhalon phongdok nakhi haina Assam Soccer Futsal Association headquarter Lakhipur gi joint secretary ngangom Prezakishor na thadorok pachero lamada phongdorakli Jiribam district asida ngasi nongmanini asida COVID-19 gi case masing hengalakli cheksil thorang lokat po ina Jiribam district ta changlakpa mapan gi mioi singbo Jiribam gi thongthakta leiba COVID test tofamda lupa chamaga humpu tawduna rapid antigen test red test tawduna changhalli aduga yumthangnaba Jirighat kasardana lupa ama phawba lawduna test tawi hairi masigi matangda All Jiribam United Club Association Ajukagi General Secretary Ningthaujam Dharmendra Maitena phongdorakkibada hairiba test asi tawdaba yadaba gi tangai fadaba asinam test asi tawribani maram asina miyam sing asigi yengbiraga test asigi mamal asi khara hanthabinaba mari lenaba authority singda Ajukagi maikeidagi appeal tawrakli Department na thopa order amagi matung December ki tang 9 thopa order amagi matungina Manipur ki mapandagi sagwa mipum khudingmak pung nipuni pani manungda koi COVID negative test oi haibagi report paira changlakadabadi haibu order matungina Manipur ki mapandagi changba Jiribam da so hariba Jiribam ki thong asida border oiriba sangba Manipur ka border oiriba thong asida changai iba mapanong mi khudingmak test tawbagi thabak yamakada sathari loinana hairiba test asi Jiribam sidi koi rapid antigen test haiba test asi khudong chaba khatak phangi ado hairiba test asi yumthangnariba asamdadi paisa amata dawduna free da tawi aduga Manipur ki oina hek angana dariba koi thong asida tawriba test asida adu pasamaga humbu ki sangda lawri adna maru oina koina mipum khudingna sathok kasin tawrabina tesi tangai phadaba mathau tarana tawribanina koi miyam sigi kitang yengbiraga mari leinabo authority su hairiba thayek thangnaribida free da tawraga Manipurna paisasi lupasama huki changda lawribanina yaragadi kitang handhabiraga miyam gi damta yengbiduna hairiba test asigi momsi kara handhabiyo haiduna mari leinaba authority की मफमदा All United Club Association Ajukar की माइकेदगी appeal Handak ki chahi asidasu Manipur gi ukal gi mateng lauraga Agartala Auli gi ibudau pakhang bagi lai harau bagi thorom hokre numit humni pangthokadaba lai harau bagi thorom asi ananta pakhang ba devta bari lai harau ba committee na sinduna ngarang January gi kunmathoi ayukta amaibi singna lai ikau bagi thorom pangthoki panba yabadi lising amaga chamapan nifuma panda merger agreement matung ina Agartala da maiteina latpa laifam singi manungda ibudau pakhang basu laingak asina ngak senduna thambiri Tripura lamdam asida khwaidagi liraba umang laikhuba masi lising amaga chanipan humpuni gi matamdagi lising amaga chanipan marfutra truk phawa pankiba takhen ningthau Birchandra Manikya gi Maharani Meitei Chanu Tonjam Rajeshwari Debina Magi Machanupa Jubaraj Radha Kishorbu Ningthaupham Nijaba Oina Meitei Ahal Laman Singi Pautak Matungina Ibudau Pakhangba Khubamasi Lingkat Khibani Haina Agartala dagi RK Tarunjit na paudam lagli Bharat Sarkar gi North East Zone Cultural Center na Young Talented Artist Award lisingani kataraman kun mana pibada painting gi lamda Maisnam Renuka Devi Mapuroiba Manabendra Rajkumar Tripura Dharmanagar Jaurakle loinana Handloom and Textile da Waribam Nilopal Devi Manipur aduga Sumang Lilada Khetrimayum Susma Devi Manipur su yauki Manasing asi January gi tangkun Guwahati gi Silpagram da pangthokiba jinglemba tharomamada Manasing asi yenthokibani hairi
आसामदा हौकिबा पुंग कुनमरीदा मियोई लिसिंग तरुक चनिपान मरफु तरातरेट की मसादा कोविड पॉजिटिव ओइबा थेंगनख्रे पॉजिटिव ओइबगी चांग चादा 32.3 लेरी ngarang लाइचर असने मियोई 15 सिखिबगा लोइनना सिखिबगी अपुनबा मसिंग लिसिंग तरुक चनिगा 35 सुरे फरकपगी चांग चादा मरफु 32.3 अमनी मणिपुर की हक्सेल लोइसिंग नथोपा पाउ मतुंगिना मियोई चंगागा 39 की मसादा ngarang नौना कोविड-19 पॉजिटिव ओइबा थेंगनख्रे पॉजिटिव ओइबगी चांग चादा 38.3 ओइरी लाइना आसिना ngarang मियोई अनि सिखिबगा लोइनना सिखिबगी अपुनबा मसिंग लिसिंग अनि सुबना 38 सुरे अरोइबदा मरोइबा पाउ अमुखन्ना नोंगमगी ओइबा खोंगचत्ता चीफ मिनिस्टर डॉक्टर हिमंत बिश्व शर्मा सिलचरदा थुंगलख्रे सिलचर मेडिकल दा कैट लैब अमसुंग हॉस्टल संगाख्रे चीफ मिनिस्टर ना असम यूनिवर्सिटी सिलचर की फाउंडेशन डे की थौरमदा सरुक यारदुना यूनिवर्सिटी असिगी चाकोत थौरांगी तमक रुपा करोड़ 15 पीरगनी हाइना लाउथोकलमख्रे असम सॉकर फुटसल एसोसिएशन हेडक्वार्टर लखीपुर की एग्जीक्यूटिव कमिटी की मिफम पांगथोक्तुना वाफम कयामरों खननैनख्रे मियाम की तमक येंगदुना जिरीबामदा कोविड टेस्ट तौरिबा सिगी ममल खरा हंथबिनबा मरी लेनबा अथॉरिटी सिंगदा आजुका की माइगेदगी अपील तौरकली हंदक चही असिदसु मणिपुर की उकल की मतेंग लौदुना अगरतला आउली की इबुदौ पाखंबगी लाई हराउपगी थोरम हौख्रे नॉर्थ ईस्ट जोन कल्चरल सेंटर ना यंग टैलेंटेड आर्टिस्ट अवार्ड यंथोख्रे अमसुंग आसाम दा मियोई लिसिंग तरुक चनिपान मरफु 33 की मसादा कोविड के अनूब केस थेंगनख्रे पॉजिटिव ओइबगी चांग चादा 32.3 ओइरी लखीपुर ऑनलाइन यूट्यूब चैनल की खोमजिनबा पाउ संदोकचबा ngasi gi oinadi matang asida loijare।